Laibak asigi jati gi mapa oiriba Mahatma Gandhi gi Mapok Numit ka mari leinana ngasi Tulihal Mayai Laikai Welfare Association TMWA na Sinduna Association asina konba Imphal East District ki Yairipok Tulihal da Lam-Tu Sengbagi camp ama Pangthokkhre Social Service for Promoting the Importance of Human Relationship haiba hiramda pangthokpa Lam-Tu Sengbagi camp aduda saruk yakiba Association asigi President Mainam Rashid Ahmed na fongdorakpada miyoiba jati aikhoina Haksang fana tangdu laitana pukning wakhal nungaina leibada aikhoigi akoibagi fibam lunana thamba haibasi yamna mathau tai aikhoigi akoibagi fibam lunana thamba haibasi aikoi khudingmaki tangai fadaba ithaudang lei haibasigi wakhalda thamba amadi thabak oina pangthok minaba tangai fadaba lei jati gi mapagi mapok numit asidagi hauminnaraga aikhoigi akoibagi fibam lunana thambada aikoi khudingmak thaudang launarasi loinana amatta oina nungsi chanana amana amagi mateng taunaduna chaukhatpa tangdu leitaba leikai khungang amadi Manipur oihanbada thaudang lauminasi haina miyamda appeal tauki